ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯃꯤꯠꯇꯨꯞꯇꯤ ꯆꯥꯎꯅꯤꯡꯕ ꯁꯔꯖꯔꯤ ꯇꯧꯕꯗꯤ ꯀꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯈꯪꯕ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ ꯁꯔꯖꯔꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯥꯔꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯕ ꯌꯥꯎꯋꯦ ꯂꯥꯏꯕꯛ ꯊꯤꯔꯒꯗꯤ ꯑꯣꯏꯒꯤ ꯌꯦꯠꯀ ꯑꯃꯅ ꯈꯔ ꯆꯈꯠꯄ ꯑꯃꯅ ꯈꯔ ꯆꯠꯊꯕ ꯇꯧꯗꯅ ꯃꯥꯟꯅꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯗ ꯃꯌꯥꯝꯁꯦ ꯁꯔꯖꯔꯤ ꯇꯧꯕ ꯀꯤꯅꯕ ꯈꯔ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯐꯖꯕꯕꯨꯗꯤ ꯄꯥꯝꯃꯤꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯒꯕꯨꯗꯤ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯐꯖꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯗꯣꯏꯁꯦ ꯃꯤꯠꯇꯨꯞꯁꯦ ꯄꯤꯛꯅ ꯄꯣꯛꯂꯛꯄ ꯑꯩꯈꯣꯏꯁꯦ ꯈꯔ ꯆꯥꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯔꯖꯔꯤ ꯇꯧꯗꯕꯤꯗ ꯑꯗꯣ ꯁꯤꯗ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯒꯤ ꯏꯅꯝꯃ ꯂꯥꯏꯃꯌꯨꯝ ꯕꯤꯖꯦꯇꯥꯅ ꯂꯩꯕꯤꯔꯛꯄꯅꯦ ꯑꯩꯒꯤ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯨꯁ ꯇꯧꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯌꯨꯁ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯒ ꯇꯧꯔꯒ ꯇꯧꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯤ ꯁꯤꯗ ꯃꯅꯤꯡꯗ ꯒ꯭ꯂꯨ ꯑꯃ ꯌꯥꯎꯔꯦ ꯇ꯭ꯌꯨꯖꯔ ꯑꯃ ꯌꯥꯎꯔꯦ ꯁꯤꯅ ꯒ꯭ꯂꯨꯅꯦ ꯇ꯭ꯌꯨꯖꯔ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ sina mitup tahap na net ne glue sa tayo sa lagi nini sa glue to tayo sa lagi ka sa sumayin up to pa Dokter lo ini posit halan nyampak tapi pamba mikina kerja talaga apa ini napsan ke kerja hina kemain to kayong siapa ini napata amana side amana sina tawrage hana sisi leitringaida amaje thuktingaida sina tawrame sina glue eyelash glue na tawbu amana mawong amana sisina sina tawbu suya